ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯒ꯭ꯂꯣꯕꯜ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯍꯧꯔꯒ ꯑꯅꯧꯕ ꯋꯥꯔꯜꯗ ꯑꯣꯔꯗꯔ ꯀꯌꯥ ꯑꯃ ꯎꯔꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤꯡ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯃꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯂꯥꯏꯔꯝꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃ ꯉꯁꯤ ꯊꯨꯞꯆꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ USꯗ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯇꯧꯈꯠꯂꯛꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯄꯨꯔꯛꯄ ꯔꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ USAꯗ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯔꯤꯕ H1B ꯚꯤꯖꯥ ꯑꯁꯤ ꯄꯥꯏꯕꯒꯤꯗꯃꯛꯇ USAꯒꯤ ꯂꯩꯉꯥꯛꯀꯤ ꯇꯦꯛꯁ ꯑꯣꯏꯅ $100,000 ꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯈ꯭ꯔꯦ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ H1B ꯚꯤꯖꯥ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯇꯦꯛꯁꯁꯤꯡ ꯊꯝꯖꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯗꯧꯔꯤ꯫ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯅ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯕ ꯍꯤꯔꯝꯗ ꯑꯣꯏꯒꯦꯔꯥ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯕꯨ ꯑꯣꯏꯒꯦꯔꯥ, ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯕꯨ ꯑꯣꯏꯒꯦꯔꯥ ꯃꯥꯡꯖꯤꯜ ꯊꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕ ꯑꯁꯤꯗ USAꯒꯤ H1B ꯍꯥꯏꯔꯤꯕ ꯚꯤꯖꯥ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜꯁꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯤꯕꯅꯤ꯫ USAꯒꯤ H1B ꯚꯤꯖꯥ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯧꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟ ꯂꯩꯕ, ꯍꯤꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯗꯨꯅ USAꯗ ꯊꯕꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯕꯨꯅꯤ꯫ ꯃꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯄꯨꯟꯅ ꯀꯥꯟꯅꯕꯤꯅꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯅꯤ꯫ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯄꯣꯛꯄ, ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟ ꯂꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯤꯜꯗ ꯑꯃꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯅꯣꯂꯦꯖ ꯑꯗꯨꯒꯤ ꯑꯣꯏꯕ ꯆꯥꯅꯕ, ꯊꯕꯛꯁꯤꯡ ꯐꯪꯗꯕ, ꯄꯩꯁꯥ ꯐꯪꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯛꯈꯪꯕꯤꯗꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ ꯃꯍꯥꯛꯅ ꯍꯩꯖ ꯁꯤꯡꯖꯔꯕꯅꯤꯅ H1B ꯚꯤꯖꯥ ꯑꯁꯤꯒꯤꯗꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯀꯤꯜ ꯑꯗꯨ ꯄ꯭ꯔꯨꯞ ꯇꯧꯔꯕ ꯃꯇꯨꯡꯗ US ꯃꯥꯔꯀꯦꯠꯇ ꯑꯦꯟꯇꯔ ꯇꯧꯍꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯍꯟꯕ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ USA ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯍꯩꯇꯕ ꯇꯦꯂꯦꯟ ꯑꯃꯈꯛ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯝꯗ ꯊꯕꯛ ꯁꯨꯗꯨꯅ USAꯒꯤ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ, ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯅ ꯃꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ꯫ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯥ, ꯔꯦꯗ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯝꯕ, ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯄꯥꯛꯇꯛꯅꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯣꯔꯝ ꯇꯧꯔꯛꯈꯤꯕ USA ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯇꯤꯁꯇꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯇꯦꯂꯦꯟꯠꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ USꯒꯤ ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯀꯦꯄꯤꯇꯦꯂꯤꯁꯠꯀꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤꯅ ꯀꯧꯁꯤꯟꯗꯨꯅ USAꯗ ꯂꯩꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕꯒꯤ ꯏꯍꯧ ꯃꯆꯥ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ H1B ꯚꯤꯖꯥ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ USAꯗ ꯂꯥꯛꯁꯤꯟꯗꯨꯅ USꯀꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯏꯁꯨ ꯂꯥꯛꯄ, ꯀ꯭ꯔꯥꯏꯝ ꯔꯦꯠ ꯍꯦꯟꯒꯠꯂꯛꯄ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯐ ꯗ ꯐ꯭ꯔꯤ ꯋꯥꯔꯜꯗꯅꯤ, ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯚꯦꯂ꯭ꯌꯨ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯚꯦꯂ꯭ꯌꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯔꯤꯕ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯦꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯊꯣꯛꯄ, ꯃꯔꯨꯑꯣꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ USAꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯃꯦꯛ ꯑꯃꯦꯔꯤꯀꯥ ꯒ꯭ꯔꯦꯠ ꯑꯒꯦꯟ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯂꯧꯈꯠꯂꯛꯂꯤꯕ H1B ꯚꯤꯖꯥꯗ $100,000ꯒꯤ ꯑꯣꯏꯕ ꯇꯦꯛꯁ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯈꯔ ꯂꯥꯛꯀꯗꯧꯔꯤ꯫ ꯉꯁꯤꯁꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ H1B ꯚꯤꯖꯥ ꯄꯥꯏꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯔꯕ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ USꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯂꯥꯛꯂꯤꯕ ꯏꯟꯀꯝ ꯑꯗꯨꯗꯒꯤ ꯊꯥꯔꯛꯄ ꯔꯤꯃꯤꯇꯦꯟꯁꯀꯤ ꯑꯣꯏꯕ ꯄꯩꯁꯥ ꯑꯗꯨꯅ ꯁꯔꯀꯥꯔꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯇꯣꯡꯖꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ TCSꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯒ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯁꯤꯗ H1B ꯚꯤꯖꯥꯒꯤꯗꯃꯛꯇ 90 ꯂꯥꯈ ꯊꯤꯔꯛꯄ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯧꯔꯝꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗ 90 ꯂꯥꯈ ꯑꯗꯨ ꯐꯨꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛꯀꯤ ꯃꯃꯜ ꯑꯗꯨ ꯇꯥꯡꯈꯠꯂꯛꯇꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥ ꯍꯦꯟꯅ ꯇꯥꯡꯈꯠꯈꯤꯕ ꯇꯥꯔꯒꯗꯤ USAꯒꯤ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯐꯣꯔꯗ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫
ngasi USA hairiba country asigi oina hyper nationalism gi oiba ihul ama phawraktuna yamna kanna lakholakliba khongthang asina America gi oina leirib citizen sing asibudi nungai halakbadi yai tawbatabu USA gi maikeri gi matam amada phongdoklamba protector of the free world amasung human value bu protect tonabagi damakta leiribani haibu wafum adugadi hauzik lakholakliba khongthang asiga yamna tayonaba maong amada adumak urakli masigi hek tayonaba thawdo ama haiba taragadi malem asigi leiriba country kaya amagi maikeri Communism the best of a centralized system ni authoritarian ni hairiba China hairiba country asigi lenga ki maikei digi atoba foreign country da leiriba talent asibu absorb tawno baki dabakta R visa G visa amasung K visa na singba makhal makha kya gi oiba visa sing nauna launch tawraklibani Ikui ki dringi da global nista yamna kana cover tawna kiba China hairiba country asigi maikei digi launch tawkiba K visa hairiba asida tawgadoriba asina North Korea hairiba country asi US amasung leiriba Western Bloc ki maikei digi sanction kaya ama thamjinmana trade amata tawba ngamdaba amasung yamna chawba chaitheng ama fangduna leiribani masibu opportunity pinabagi damakta ke visa gi khuthangda North Korea dagi yamlaba sinmi kaya ama laktuna China da thabak suba yanabagi damakta visa adubuni matang asida China hairiba country asigi oinasu matam amada USA gi maikei digi paisana atopa miyosing talent sing attract tawduna thabak suhanbagi oiba makogi oiba talent adu loksinduna US gi economy da boom tawhanbagumna China gi maikei dagi su North Korea gi oiba supam nongpam khangraba ahongma mamal gi oiba labor sing asi China da poraktuna China gi oiba economy asi build tawbadi yahonbagi oiba process amani masida sunatana hauji China hairiba country asigi oiba R visa haiba malem asigi oina leiriba atopa country singdagi Karigumba hiram amada natragana amada haithoi sing thoiraba miyosing asibu lauksinbagi oiba yamlaba senpamsing offer tawdana China da thabak tawba yanabagi oiba khudongchaba ama pinabagi damakta changsilakliba visa asisu hauji yamna kanna push tawduna miyamangda yamna kanna puthoraklibani matang asid hauji India amasung USA hairiba natural ally ni hairiba country ani sigi oiba mari asi thoidokna phagatpagi oiba mamising tabu udri India amasung Iran hairiba country ani sigi lengaki maikei khusamnaduna develop tawkiba Iran da leiriba Chabahar hairiba port asida USA gi maikei digi India gi damakta special waiver ama piriba adu hauji cancel tawthokre Iran hairiba country sigi maikei digi makhoi gi oiba nuclear gi oiba khulai ama develop tawrakadawre haiba gi oiba wafam asida US amasung leiriba Western Bloc gi maikei ri akanma sanction kaya ama thamjinduna laklibani aduki matik yamlaba sanction sing thamjillaba taragasu India hairiba country asigi oinadi Democratic country ama oibada natana US ki mari chetpa country ama oibana aduga Chabahar hairiba port asida India gi maikei ki trade ki oiba lambi di khaktamak season haiba gi oiba wafam asida atopa country singda sanction thamjaba taragasu India gi Chabahar hairiba port asi season nabagi asida US ki maikei gi sanction thamdaduna special waiver ama piduna lakhibani adubu ngasidi India hairiba country asigi maikei digi Pakistan na yumthangnaduna leibine Central Asia natragana leiriba atopa lambi asi chatkinabagi damakta kangfan gi oiba lambi amata leitaba asibu bypass tawnabagi damakta India dagi Chabahar hairiba Iran gi port asida yawraba matungda Europe fawba yawkhiba yabagi trade gi oiba lambi asisu ngasidi USA gi maikei digi Iran gi mathakta changsilakliba sanction asida India hairiba country asigi oina piramliba special waiver adusu cancel tawkhre makha tana chanararoi haina phungdorakli masigumlaba khongthang ama lakbasina maram oiduna India amasung USA gi oina hauji trade ki oiba tok asi amuka hanna haure negotiation haure haijaba taragasu athubu matamda trade deal ama lakbagi oiba oithokpa adudi ubu fangdri